Russia na attack sing kangkhalakhibaga United States na Ukraine da long range rocket sing masing hena tharaga ne Russia ga thengnari balala du da mateng oina ba Ukraine da United States na makata na hen ba oina precision rocket system mari amagasu tharaga ni haina yumsa kaisa numita US Defense Secretary aduna laukthokre US na pikiba M124 high mobility artillery rocket system HIMARS na haujik phawbada Russian command station kontra amasung ammunition depot sing thugai bada sizinakre hairaduna ahen ba oina khulai kharaga amuk tharang na ba Ukraine haijarakre haire haujik Washington na hairi ba khulai makhaladu mari amagasu tharaga ne madu tharaga de Ukraine da thakiba madugi khulai adu taraga taruk suraga ne United States na kilometer marfugi arapada leiba target singda mapasum na thaba ngamba GMLRS ammunition su ahen ba tharga ne Moscow troops singi mayokta akan ba attack ama chathanavagi damak yamdrabada HIMARS chama mathuktai hairaduna Ukraine gi Defense Minister Alexei Reznikov na laibak pokpa numita khulai masing adu yamna hengan na pirang na ba haijarakre HIMARS launcher sing na GMLRS rocket taruk phawba kapangamme adubu kilometer sahum phawbagi arapada leiba target sing da thaba ngamba ATACMS missile de ama khakta makapangami haina US ke Joint Chiefs of Staff ke Chairman General Mark Milana haike US President Joe Biden ge administration na Ukraine da karigumba hena sangba range ki ammunition piba tarabade maduna Russian territory manungda target sing da Ukraine attack tawraba yai amasung maduna maram oiduna lan asi nongsup laibaka hagtheng naba lan ama oirakpa yai haibagi akibadage haujik phawbade madugumbagi khulai Ukraine da thaba yakhidre US President Joe Biden COVID positive oire Russia dagi amuhan na Europe ta gas tharakpa hore tension marakta sahigi oiba maintenance ki damak numit tarani shutdown tawruraba matungda Russia na amuhan na Europe ta natural gas tharakpa haukhre adubu gas supply tawbage sangsi mapung phaba capacity yawgadaba yamna watlagani haina thajare Russia gi President Vladimir Putin nare haibagi wafam leite CIA Russia gi President Vladimir Putin masa nare haibagi karigumba intelligence ki oiba report amata leite haina CIA gi director na phongdokre hauji masagi chahi humbudra suraba Vladimir Putin bu media gi unconfirmed oiba report amada masa nare cancer oiramba yai haibo wafam phongdoknari bane adum oinamak CIA gi director William Burna haikibada Russia gi President Vladimir Putin masanai haibagi wafam leite Kremlin gi maikei dagi su Putin masanare haibasi semjin sajinba report amani haina phongdokhrabane marak asida US gi maikei dagi de Ukraine da hena sanba makhal gi khusu khulai sing piragani haiba wafam lauktokhrabane Russia gi Foreign Minister Sergei Lavrov na haikibada Russia gi military na Ukraine gi Nongpok thangba lamdam gi saruk khakta da focus tawraroi Moscow gi strategy asi change tawragani haiba wafam phongdokhibane masi maruoina West na Ukraine da khusu khulai kaya ama pisilakhiba asinasu maram oigani hairibane President Putin gi health ki matangda tonga kaya sandorokliba dum oinamak tasengna magti President Putin gi masana anaba leite masamau phona leiri haire Ukraine land Russian lising taraga mangarom sikre haujik phawbada Ukraine da Russia gi sikhiba masung sokhiba masing adu United States na sauragna lising taraga manga sikre amasung lising nifuga manga rom sokre haina pai haina yumsa kaisa numita CIA Director William Burns na phongdokre kipsu phanayam na siana mayok na khre haina mahagna section na bakhangan khe US intelligence community dagi khwaidagi nauba chauragna paba masing adu Russian force lising taraga manga rom siba masing aduga sokpa masing na masigi saruk ahum oiramba yai masida amangata yamna leramba su yai haina Colorado da Spain Security Forum da CIA Director aduna haike aduga Ukrainian singsu adumak siba masung sokpa chauna mayok na khe oithokpa yabada Russia gi masing adudagi khajiktang hantharamba yai nakhoina khanglibadune fanayamna siana thoglibaduni haina CIA Director William Burns na haike Kharkiv ta Russia na attacks atharkhibada miyoi ani sirei taraga mapan soklei Ukraine gi waina khwaidagi chawba ani suba city Kharkiv ta attacks atharkiba thokdokta miyoi ani sirei aduga taraga mapan na sokapan nangle haina regional governor gi maikei dagi phongdokle regional governor wariba Alexei Reznikov na haikibada Russia na Kharkiv city da bom kapsilakiba thokdokta miyoi ani sirei aduga angang ama yauna miyoi taraga mapan na asokapan nangle miyoi marigi phibam luna leiri haire
Russia gi maikei Ukraine gi nongpok thangba lamdam gi saruk khakta focus pirage attack sathariba se laiwa ga se gi atai atoppa mafam sing dasu attack satharagani haiba wafam phongdokhrabane masi maruwaina west na khusu khulai supply torokpa sina ni haire Iraq amadi Turkey gi marakta diplomatic ki oina ungkhana ba laire Iraq ke Kurdistan region da laiba pak amada artillery cell ta sinduna civilian mapan hat khraba matung tarakpada Iraq amadi Turkey gi marakta diplomatic ki oina ungkhana ba laire haina official source amana phongdok le thogdok adu da victim oikraba ayambadi Iraqi tourist amade angang singna oire yamdrabada miyoi kulhumdoide asogapan nangkhe local official singna Turkey gi force pu thogdok adu da senai haina maral sire Iraq na Turkey da leiba ambassador kokthokre haire Turkey na suggest tawriba wafam amana Kurdistan Worker Party PKK ge mari lenaba force na attack adu sathakiba oigani haire Iraq ke Kurdistan region amade Turkey gi border region da khud thokna bagi thogdok adu sathakhe Turkey nadi Kurdistan Worker Party PKK na strike adu torokpani haina claim tau haina phongdokhe Jakho city da laiba pak amage manak nakpa mafam amada artillery bombing satharakhi haire Iraq na Baghdad ta laiba Turkey gi ambassador su saman tawkhibaga loinana apology tawna basu taksan khe Turkey gi force na Iraq ke sovereignty gi akaiba thoganana ba sille haina Iraqi Prime Minister Mustafa Al-Kadhimi na phongdokre haire Aroibada tabiriba pumnamakpu thagatjare